अहानबदा मरुइबा पाउसिंग पिजरी कुकीलाल होबा सिंगनी थाजबा सिंगना ngasi ayuktagi hauna Imphal East District ki Lamlai AC gi Yangangpokpi Police Station gi manung changna leiba mafam kayada akanba mawongda bom yauna landarakre hairi India ke tara humdoi suba Prime Minister oiramba Dr. Manmohan Singh masagi anaba amana maram oiraga ngarang numidang Delhi gi AIMS Hospital da lekhidre maikai kayada gi luchingba kayana awaba phongdorakli Amadi Hanagi Prime Minister Dr. Manmohan Singh na lekhidabada Manipur yauna India pumbada numit 8 ni chupna lenga ki loisang singda India gi National Flag tangkhai chingthaduna awaba phongdoknaba haukre ISCOM Manipuri pau mityeng tabiriba pumnamakpu ruksana sherminna taram nokcheri amadi paumucha khaina pijari Imphal East District ki Lamlai AC gi Yangangpokpi Police Station gi manung channa leiba Sanasabi Thamnapokpi Yangangpokpi Santi Khongbal Sabungkhok Khunau amadi Sabungkhok maning laikai na chingba mafam singda ngasi ayuk pung 10:09 aduai dagi hauduna kuki milichen singni thajaba singna akanba mawongda chingthaktagi bom yauna landarakre ngasi kuki milichen sing aduna ahanbo oina ayuk pung 10:09 amuk tarakpa aduaida Thamnapokpi playground da NREGS ki thabak subagi mi khara punba ubadagi ni haina thajaba amadagi Thamnapokpi uyok chingdagi bom na hana kapthaba haurakibani madugi matungda Sanasabi Yangangpokpi Santi Khongbal Sabungkhok Khunau Sabungkhok na chingba mafam singda makha tana bom yauna akanba mawongda attack chatharaki hairi kuki milichen singna bom amasong nongmai chingthaktagi kaptharapa aduda khulngakpa khunja ama amasong state police ki maikaidagisu miyoi ama Asok apan nangkisu haina thajanari asok pananglaba miyoi amadi lamshangi lamding khunau dagi ke Haridas kawi hairi mahak Jenims ke casualty ward ta pukhalaktuna layeng chathaki adumakpu thoinadi pakhatningai oidri hairi amaromda ngasigi thodok aduda nongmai maruna panduna soklagadra haibagi pakhatnaba mafam sing adugi miyamna pakhatnabadagi masa masagi mayum maikai sing thadoknaduna safagadaba mafam singda chengthokna rakhi hairi security ge maikai dagisu khunja kaya safagadaba mafam singda hondorapa uki kuki milichen singna chingthaktagi landarakpa adu ngasiga numit marini sujillakle ningsing bayai haukiba kumja lishing ani kul humdoigi me ahumdagi hauduna chatharakliba kanglok ki irang asida kuki milichen singna chingi mafam kayada bunker kaya sajinba amasong temporary camp kaya sajinduna leiri kuki milichen singna temporary camp kaya sajinduna leiriba ase mari leinaba chief minister local gi MLA amasong mari leinaba kayada hairiba kuki milichens asina leiriba mafam sing asidagi tanthokpiraga makhoina leiriba mafam sing asida state force amasong central force thambiyo haiduna lakhibani Inong bolam cici langa. Koina nomai kapak pasing asi marini sujalai bunga lihat tanah kapak pasang ya mama tamda nundang kudingi kapak pani ado ayuk tesu amu anila kapak maga to kiba jawi dunga sigi maksidi pung tara kare hela patrama hela ada ide horok patuna sulai lote masih aku ya han horok pasi jo ka suling ai dania makhoi na koi mi khara pun basi ubadagi bom hana thadare adu bu laibak phabadagi so pani ja hawdre bom thadar ba matung dagi nomai masing khangam dana kapthare sad mari maktagi makha awangwa tabi punama oi koshalaga moisina akoi basi laun taro khujibuk bom ga nomai ga yauna letra kapthare kosida ima hosi laibangam dada ki dana imung mangonda nomai maru sumang pop 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 tarak kosida khoji siba tarena turel makha da chen thajare eraga turel lomda laga harba phamsi yaujare huji ado hojik tawriba lanji atay emanate Manipur government je maya satkra sadarna maya sakki budagi central government na koi Manipur leiba indigenous people yellow leu meeting here masi wa nana sinba pre planning aduna India government ga koi leu meeting ga namthokna mama
ꯍꯧꯖꯤꯛꯇꯤ ꯗꯔꯀꯥꯔ ꯌꯥꯝ ꯂꯩꯌꯦꯅ ꯑꯩ ꯊꯝꯖꯒꯦ ꯁꯤꯗ ꯉꯝꯊꯣꯛꯅꯗ꯭ꯔꯒꯗꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯆꯍꯤ 10 ꯐꯥꯎꯕ ꯂꯥꯟꯁꯦ ꯂꯣꯏꯔꯣꯏꯅ ꯑꯩ ꯊꯝꯖꯒꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯌꯥꯝ खरा सिरजु अखोई खरा सिदोनसि भारत सरकार दा अखोई ngамथोकनबगी वखै बमा लाननबा अखोई मणिपुर प्रजा पुनमगो आइना वाहिजमा मियाफमदा अपील तौजरी अैना हजिजि लेरि मफम सि इम्फाल ईस्ट डिस्ट्रिक्ट लमलाई केंद्र की मनुंग सन्ना लेबा यांगंग पोकपी शांति खोंगबाल की मफम अमदनी मफम असिदैदा अखोई हौखिब नुमि मरीनी असिदैदा कुकी मिलिटेंट सिंगना चिंगथक्तगी बोम याउन अकन्मा मोंगना नंगै कापथरकपदगी मफम असिदा लेबा प्रजा सिंग असि युमदा लेबा ngamdabadagi hojikse tholaga अखोई खर खर साफगदबा मफम सिंगदा पाकथरगा मागी हिंगनबा लैरिबगी ममी अदुनी ngasi asisu ayuk pung 8 khana helakpa doida NRGS की थबक सुनिङै मतमदा कुकी मिलिटेंट सिंगना चिंगथक्तगी बोम याउन अकन्मा मोंगना नंगै कापसलकपदगी अखोई मफम अदुदा थबक सुरम मियोय कया अदु अखोई काइदुना चेनरगा हजि हजि से थाना पुपीगी मियोय कया यांगंग पुपीगी क्लब ता संगे फम लौदुना लैरी हजिक मनुङ अखोइना अखोई काहेना अखोई थाना पुपी अमसुङ सना साबी संगसन मंगमदबना मरम मोरेगा मफम अदुदा मी असो अपन यावबरा हाइबगी चपचाबा पाउ फंगबा ngamdri makha taba paugi damakta pau pijareba nilo ISCOM यांगंग पुपी शांति खोंगबा नाकल अमरोमदा थमना पोकपी शांति खोंगबाल यांगंग पोकपी अमदी लमलमदगी लाकपा यामलबा मैरा पाइबी सिंगना सेंट्रल फोर्स कैस्पर तांथोखरे ngasi ayuk uyok chingdagi kuki khulai paibe singna bom amadi nongmai round kaya kaptharaktuna khunja kaya lanjena ki hairi khunja dagi fangba pauda khungakba amadi CDO ama aso apan yaw ki hairi ngai hak lep khraba matung central force na makhoi gi lambi mayada Casper thatuna state force ke Casper fauba chahlan ki de hairi tanja aduda maira paibi mayam changnaba muknabada maira paibi singna muknabada central force maraktagi camera nambada खोइसाउनरबा इमा सिंगना कैमरा फाउमुन्नकी हाइरी थौदोक अदुदा यावखिबा यांगंग पोकपी मैरा पाइबी खोंगबान ताबी इनाउबी कौबी अमना फोंगदोरकली इंडिया की तरा हमदोई सुबा प्राइम मिनिस्टर ओरंबा डॉक्टर मनमोहन सिंह मसागी अनाबा अमदगी ngarang Delhi gi All India Institute of Medical Science AIMS ta lekhidre masagi chahi marifudra nithoi sukre mahak ngarang pung 9 ga minute taruk chatpa matamda AIMS hospital da pukhalaktuna lekan narba matung pung 9 ga minute yankhai ma thoi chatpa matamda lekhidabani haina AIMS ki officials singna phongdorakhibani mahak na lekhidabada President Draupadi Murmu Prime Minister Narendra Modi Congress के लुचिंगबा राहुल गांधी मणिपुर के चीफ मिनिस्टर एन बीरेन सिंह MPCC की प्रेसिडेंट कैशाम मेघचंद्र याउना मसक नाइबा मियोय कयाना अवाब फोंगदोरकली डॉक्टर मनमोहन सिंह ना लेखिदबदा प्रेसिडेंट द्रौपदी मुर्मुना लेखिद्रबा लुचिंगबा असिना लेबाक असिगी सेनमिटलोन की फिबमदा चाउना अहोंगबा अमा पुरकपा ngamlamkhiba लुचिंगबा अमनी हाइना सिंथाकी नरेंद्र मोदी अनीना मखोई मखोईगी एक्स हैंडल दा थगलखिबा पोस्ट सिंगदा थमोई सोकना नुंगाइतबा फोंगदोरकली प्राइम मिनिस्टर मोदीना महाकी पोस्ट मखा तारदुना लुचिंगबा असिना लेखिदबा असि लेबाक पुंबगी ओइना यामना नुंगाइतबा थौदोक अमनी अंगांग ओइनिंगैदगी अचंबा पुंसी महिंगा लोइनाना हौरखिबा लेखिद्रबा मनमोहन सिंगना महाकी होटना जमंदगी लेबाक असिगी मसक नाइरबा इकोनॉमिस्ट अमा ओइरकपा ngamखी चीफ मिनिस्टर एन बीरेन सिंगना लेखिद्रबा मनमोहन सिंग असि मिडियंग शांगना उबा ngamba मिसक अमनी लोइनाना महाकना लेपाक असिगी खलंबा सिंग अदु अखोइना सिंगबा ngamlaroi हाइरी MLA कैशा मेघचंद्रनसु लेखिद्रबा लुचिंगबा असिना इन कुमजा लिशिंग अनि मरीदगी कुमजा लिशिंग अनि तारा मरी फावबदा मणिपुर मियामगी दमक सिंथानिंगाई ओइरबा थबक कया पांगथोकलमखिबदु सिंथारकली
Dr. Manmohan Singh na Laikhidabada Ministry of Home Affairs ki Joint Secretary G. Pratha Sharathi na Thadorakpat Paujel Amada Laibak Asigi State Amadi Union Territory Pumnamakna Numit Tarit ni Chupna Nungaitaba Fongdok Pagi Thauram Pangthok Naba Khanghalakre Mathang Chahigi January gi Tang Ama Fauba Government Office Pumnamakta India gi National Flag Tangkai Chingthaduna Awaba Fongdok Nabasu Khanghalakli Hairiba Numit Tarit ni Asida Lengak na sponsor Tauba Kumhai Harau gi Thauram Amata Pangthok Tanabasu Makhatana Khanghalakli Ministry Asigi Order Asigi Matung Inna Manipur Pumbadasu Numit Tarit ni Chupna India gi Firal Tangkai Chingthaduna Luchingba Asigi Mafamda Ikai Kumnaba Utkani Hairi Tha asigi tara marida Thawal District ki Salungfamda Manipur Police amasung Commando gi apunba khutpu amaga khuthokna bani haiba thawdok amada khungakpa amana laikhidaba aduga tarukna khutlaiga konana fazin kiba adubu yaningdaba fongdoktuna Wangjing Maira Paibi amadi Kaithel Porfam Fambi Singna Sinduna ngasi Wangjing Kaithelda wakat mi famkre Wakat mi fam aduda Salungfam gi mihat yaningde khungakpa faba yaroi khungakpa hatpada chenaba police commando sing chairak pigadabani police commando sing maitai da thauna ulakano maitai hatpa thauna fabagi mahut narco terrorist sing da thauna utkadabani fajin kiba khungakpa sing condition amata yaudana thado u afswa khudakta loktho u haina iba placard sing sizinaki saruk yakhibi maira paibi jichingbi amana fongdora khibada Salungfam da thokiba thaudok adu yaningdaba fongdoktuna ngase Wangjing Maira Paibi amadi Kaithel Porfam Fambi Sing na sinduna wakat mifam asi famjabani laikhidraba khungakpa singi imung manungda leingakna ex gratia pigadabani aikhoi afspa pamdre athubada lokthokpiro mahausagumna aikhoi ingna chikna leijaba pami Aikhoibu khungakpa singna ngakpi senbibani maram aduna khungakpa sing faba punba yaroi fajan kiba khungakpa sing condition amata thamdana thadopirau I mashel hatnaba khudakta lepu haina fongdoki Kuijingegi mamangda khulngakpa nupa macha amabuna hatkiba amadi khulngakpa naha tarupuna fajinduna thamliba thawang asibu yaningdaba fongdoktuna ngasi mongsangai apunba maira paibi lupna sinduna miyamgi oiba wakat mifam ama ngasi mongsangai boroi makhongda chathakre ngasi ye wakat mifam aduda saruk yakhiba maira paibi gi ima ibel singna khulngakpa hatpa yaningde khulngakpa faba yaroi afspa 1958 manipur dagi lokthokadabani Salungfam gi mihat yaningde maitai hatpada thauna fabagi mahut kuki narco terrorist singda mathauna utkadabani haina thaba placard kaya paiduna wakat mifam adu chathaki andak Salungfamda miyo tapda miyo emabu tamthina hakok pihraba adugumraba daibakhiba thadu aduda chenariba Manipur Commando bagi mafam lokokpiu aduga karigumba condition amta yaudana haiba khungakpa angan taru asibu thadokpiu haidana adugumraba idarana asi famjabani Thawal Police ki manung channa leiba leishang them basikhong leiraktagi yengkhom ingocha amadi loinabi memcha gi yumgi thongal dangarang numidang pung nipan rom tarakpada khulai paiba miyoi singna nongmai round kaya kaplamduna imung manung amadi leikai miyambu ki han khangalambabu thawongbu yaningdaba fongdoktuna ngasi mafam adugi miyamna pendaba wakat mifam chathakre leishang them awang leikai maira paibi club amadi Club na sinduna MI Road na fauduna chatliba laikai asigi leirak machinda chathakiba wakat mifam aduda miyamna stop firing against civilians yumlakta bom amadi nongmai kapsin bayaningde we want justice
We want peace haina thaba placards kaya sizinaki saru yakhibi maira paibe luchingbi amana phongdorakpada mi mayamna kungna leiriba laikai asida asumna yumlakta nongmai kap sinduna miyambu ki hanba haibasi yamna laibak thibani yumbu oiriba yengkhom ingocha ase leishang them kaithelda thaugi dukan ama famduna chamna leijaba miyoini mahaki imungda lupa lakh taragi demand tawrakpaga loinana nongmai fauba kapsinduna ki hanbiba haibasi yamna nungaite hojik lamdam asigi mipung khudingmak awabana khamthengna mayokna dona leiribani matungda miyambu ki han khanghanbandaba yaba placard sing iraicha singi maraktagi tawbiganu haina phongdoraki Kairao Assembly Constituency ki manung channa leiriba miyam na waithau pat haina su khangnariba thiam konjinda hojik kanna semgatliba mafam ase hek loirakpada loktak pat ki hek mathangda khwaidagi chawba water body amma oiragani haina Kairao gi MLA Laurembam Rameshwar na haikre wafam ase ngasi Kairao Assembly Constituency ki manung channa leiriba kiamgai khoirom leikai gi youth social club haina khangnaba club asigi anoba building sangabagi thauramda haikibani MLA Laurembam Rameshwar na makhata na haikibada Ministry of Environment, Forest and Climate Change ki makhada National Wetland Conservation Program ki makhada Directorate of Environment and Climate Change Government of Manipur na paikhatliba thabak ase lupa crore nifugani thoirom changna paikhatpani masina hek loisilakpaga Kairao gi miyamda maru oina ahallaman singna ngaihak walking chatuna pothafam oibasu yaragani haiki MLA na makhata na mahaki Assembly Constituency asigi manungda hojik paikhatliba chawkhat thaurang singi matangda palladuna Lilong Shantipurda hojik North Eastern Council gi makhada sagatliba kaithel ase lakliba March tha faubada loisilagani haiki masigi mathakta ahallaman singna walking chatpada khudong chanaba park yauba arapti gi ground amadi uruk muslim ground semgatlagani khanarok tasu lupa crore manga rongi selfam changadaba football gi turf ground swimming pool galoina na angang singi merry go round yauba apunba mafam amma semgatlaba honari haiki aroibada MLA gi maikaidagi kiamgai gi akoibada mayai ka ba chinjak season naba thingminnasi loinana mafam kayada yoliba sing thingminnabadi ngasigi building nauna sangariba youth social club ki member khudingmakna mateng pangbiyu haina MLA Laurembam Rameshwar na appeal tauki Imphal East District ki manung chanba Takhel Community Hall da Central Forest Division amadi Universal Friendship Organization UFO na khutsam naraga one-day awareness program on forest fire and wildlife protection haiba program amang asni pangthokre Thauram aduda Manipur Laingaki Forest Environment and Climate Change gi Special Secretary su oiriba Conservator of Forest RK Amarjit, Central Forest Division Imphal-gi DFO Vikram Soresh Nadhe, Takhel Gram Panchayat Administrative Committee gi Chairman Moirangthem Ningthem na athoiba mithung lensing oina saru yakhi. Manipuri Students Federation MSF na chahi khudingi aikhoi lairik ningthina tamsi haina leptana chatharakpa academic campaign gi saruk amo oina Manipuri Students Federation MSF Thobal District Committee na sinduna ahan balem na akhanaba lawsing takpi tambibagi thauram ama haibadi free coaching camp ngasidagi khangabok ta leiba khangabok higher secondary school da hodokre hodopagi thauram aduda Zonal Education Officer ZEO Thobal Arambam Anil Kumar Singh MSF Thobal District Committee gi President Khundrak Fam Naresh Singh Additional SP Law and Order Thobal N Suraj Singh Additional SP Operation Thobal Devendra Hizam Yauna District Police Thobal gi Makok Thongbo Officer amasung MSF ki luchingba kayasu saru yaki Thauram gi wahawdok piraduna MSF Thobal District Committee gi Publicity Secretary Moirangthem Sushil na phongdokhibada MSF na lamdam asigi mahairoi khunai asibu achumba maikei da chatpa ngamnaba haiduna aikhoi lairik ningthina tamsi haiba academic campaign asi hawkhiba chahi
kumja lishing ani taruk February tha dagi haudokhibani amadi ngase fawba chathaduna lakli academic campaign asigi saruk ama oina MSF Thobal District Committee nasu lakadaba chahi gi anganba sarukta pangthokadoriba class 10 amasung class 12 ki exam thagadoriba district asigi mahairoi singidamak khanduna makoina khangadaba kaya naina jahuba yananaba asigumlaba coaching camp ase pangthokpani haina phongdokhi Ini tamniba coaching ni tawang amdawa thai ba satra singasi dalam kita khalla ga ita koina moi dalam kita khalla akoina karima khalla ngol su mating pangmo ngomabadi haituna moi bokoina lemna tapi tamnibi tharmasi paita jabani thai ba tharmasi lakadriba 2024-25 session asigi class 10 appear tawgadaba amadi class 12 appear tawgadaba satra singi dalam kita sinjabani Manipur Lenga ki Directorate of Education SK Science Unit amasung Zonal Education Officer John 3 Thobal ani napunna sinduna class 9 dagi class 12 fawbada tamliba mahairoi singita oiba district zonal gi thaki oiba nifuga humdoirak suba science exhibition for school children 2024-2025 ngasi ZEO Zone 3 Thobal gi conference hall da pangthokre Science and Technology for Sustainable Future haiba topic da pangthokiba science exhibition aduda ZEO Zone 3 Thobal Arambam Anil Kumar MES Deputy Inspector of School Zone 3 Thobal N Rajan amasung Thodam Brojen Assistant Inspector of Schools Zone 3 Thobal na President Member sing oina saru yaki science exhibition aduda Thobal District ki manungda leiba tongan ba school sing dagi mahairoi sing na puthokpa science moral sing ngasigi mithunglen sing amadi just sing na kupna yengsinduna makok mathang sing khanki exhibition aduda athokpam kaithel da leiba LM High School gi class 9 gi mahairoi athokpam chawba devi na puthokpa nga yai komfu model na ahan ba best exhibit Thobal Khetri Laikai Tomjing Makhong da leiba Bright Foundation School gi class 9 gi mahairoi Bhavani Waikhom na puthokpa waste management model na ani suba best exhibit aduga LM High School gi class 9 gi mahairoi athokpam Sarojini Devi na puthokpa rice waste stove model ahum suba best exhibit taki ngasigi exhibition asidagi khangatlaba model sing ase state ki thakta pangthoka doriba science exhibition da Thobal district ke mahut sinduna saru yarugani hairi makok mathang takraba mahairui singda ngasigi mithunglen singna shield amasung certificate sing yenthoki Imphal West District ta ngasi CMO Dr. Joy Kumar amadi DFWO Dr. Kesholjit na Substate Pentavalent One Catch Up Campaign MICRD wing da launch tokre mamang chahiga panabada Pentavalent One vaccination tobagi chang asi kharanemba maramna Catch Up Campaign asi nongmagi pangthokpani masida RIMS tagi hauraga CHC PHC amadi sub centers kuding da Imphal West ke area da mapung fana pangthoki Tha asigi tang kun manga da Kangpokpi gi Cookie Students Organization KSO na thadora khiba cherol amada Senapati District ta leiriba Cookie singna district ase thadok naba khanghan khiba adu ngarang atheng bada pangthokhiba KSO amadi Senapati gi mari leinaba loop singi apunba mifam amada yanaba purakri hairi Naga People's Organization NPO amadi Committee on Tribal Unity Kotu anigi marakta haukhiba November gi tang kunma thoida yanakhiba wafam sing adubu Senapati District Students Association SDSA na ikai khumnaba utte haibegi mayokta KSO na Senapati dagi Cookie sing thadorak naba khang haikhibani Ngarang makhata na famkhiba apunba mifam aduda yanaba purakpadagi Kangpokpi amadi Senapati District anida Naga amadi Cookie Furukki miyoi singna chathok sasin tawbada athingba leitri haina KSO na ngarang athengbada thadorakpa cherol amada khanghalakli nakal amaromda Senapati Action Committee SAC na thadorakpa cherol amada Kotu KSO amadi SAC gi mihut kangbu singga
ngarang NPO office ki conference hall da pangthokiba mifam amada KSO amadi kotu ga yanaba purakle haina phongdorakli yanaba asigi matung inna naga furuki miyoi singi mayokta chathakiba thaudok kharagi matangda kotuna SDSA da lale haina haijaba aiba cherol ama piba amadi naga singi mayokta makhata na pamdaba thaudok sing thoglakpa tarabadi madugi daita chap chana loba haibana chingba warip sing lore haina cherol asna makhatari Matang kuina khong khut chingduna yumdagi mapan thopa ngamdana leirakpa Thobal district ki manung channa leiba sora awang laikai dagi lobuk tongbam hamidun gi damakta kharadang oirabasu mateng oinaba haiduna awa ana taraba singi marup singi thaumi singna hamidun gi yumda chatuna lupali sing manga mateng pangkhre yumdagi mapan thopa ngamdana leiriba lobuk tongbam hamidunna AATM gi thaumi singa unabada mahakna phongdokhibada isagi chahi taraga nithoi surakpadagi leina amadagi khongkhut chingkhibadagi chatpa ngamdana yumda leirakpani aihakna yumda hagwal kangkhatpa ngamdana leirakpa asi chawrakna chahi nifu helakle leinga ki maikeidagi amadi mari leinaba singdagi su ngasi fauba anaba asigi damak layengnaba haiduna tengbang birakpa amata leite adubu awa ana taraba singi marup singi thaumi singna ngasi yum asida lakpiduna asumna tengbang birakpa asi asuki matik nungaiba pu ihaiki lobuk tongbam hamidun masagi chahi humfu sure mahak mayum pandri amadi awaba kaya mayokraduna ngasi fauba leiri imungi awaba kaya na maram oiraga layeng bangamdana ngasi fauba lele amadi mahaki anaba asibu layeng ba asida miyam nasu angamba mateng pangbiyo haina lobuk tongbam hamidun gi imung manunggi miyoi singna phongdorakli Hazik sanabagi pau pijari All Manipur United Clubs Organization Amuko Kakshing District United Clubs Organization KADU-CO amadi Kakshing District Polo Association anina khutsamnaduna chatharakliba ahanba state level polo open tournament ki saruk ama oina ngasi ani suba quarter final match haudopagi thauramga mari loinana ani suba quarter final match pangthokre ani suba quarter final match haudopagi thauram aduda amuko gi general secretary Laishang Them Pratapna president Kart Wabagai gi general secretary Yengkokpam Sushillo Amukogi Haisnam Foreign Amukogi finance secretary Takhelamba Momochana president member Oidona Saruyaki Ngasigi ahanba ground gi oina quarter final match sanagadaba Nambul Mapal Polo Club ki team ga thengnagadoriba lamba thangmaiban youth polo club ki team laktabadagi Nambul Mapal Polo Club na work over fangduna Nambul Mapal Polo Club na semi final changlagani Ani suba ground da Pony Care Center Kumbi B amadi Mahakilamba Tekcham Polo Club B Sanakibada Pony Care Center Kumbi B na Panjin Ahum amadi Tekcham Polo Club B na Panjin Tarit Chanduna Pony Care Center Kumbi B bu Maithiba Piramduna Tekcham Polo Club B na semi final changlagani loinana quarter final asigi haudopagi thauramga mari leinana amukogi general secretary Laishang Them Pratapna phongdokibada sagol aikhoigi lai haktaktagi sagol kangjai asi sanaraklaga ngasi prithibigi mafam khudingmakta sagol kangjai asi Pictribi Mipung Prithibi Mipung Khudik Mangna Manipur dagi Haudokibani Haiba Wafam Lairabani Adubu Manipur gi Poni Ase Lan gi Matam Adungai Ningthau Singh Amadi Lanmi Singha Tatta Thanaba Yadraba Yamna Nungshiba Jiba Ama Mioiba Ikhoida Kanaba Piba Awaba Ngakta Ikhoiga Saruk Yaminakiba Adugumba Jiba Makhal Amani Adubu Ningthaurel Lan gi Matam Loikraba Matung Ngasi Poni bu Yengsin Binaba Leitaba Amadi Bajar gi Machi da siba loinana poni gi magul hantharakpagum tauri haujikti poni bu yokhatpa pamba polo bu nungsijaba isingna aikhoi gi khonggang sing amadi imphal da poni bu yokhalakpana ngasidi poni gi kanaba amadi mamal tapna leirakli haina mahakna makhata ki
Tha asigi tang kunmangada Qatargi konung Dohada pangthokiba Asian Junior Weightlifting Championship ki Women's Junior gi KG Marifudara Taret Mathaki category da India represent Tauriba Manipur gi weightlifter Martina Devi na silver medal lobangamkre Chahitara Nipan Khaktangai Ribe Martina na snatch ta KG Marifudara Taruk Amadi clean and jerk ta KG Chamaga Kunmapan Thangatuna Punna KG Chaniga Kunmanga Thangatpangam Duna silver medal adu lobangam kibani Martina gi performance adu yamna singthaningai oirabastu mahaki personal best ki record ti thugai bangam khide Panbayabadi Chahi Asigi Haukiba Junior World Championship ta snatch ki oina KG Chamaga Amma Amadi clean and jerk ta KG Chamaga Kuntraga Taruk Thangatuna Anoba National Junior Record Thamkiba Laikrabani Hazik Aroibada Maruiba Pau Amuhanna Pijari Kukilal Hoba Singh ne Thajuba Singh na ngasi ayuktagi hauna Imphal East District ki Lamlai AC gi Yangyangpopi Police Station gi manung chan na leiba mafam kayada akan ba mawong da bom yauna landara kre hairi India gi tara humdoi suba Prime Minister oiramba Dr. Manmohan Singh masagi anaba amana maram oiraga ngarang numidang Delhi gi AIMS Hospital da laikhidre maikai kayada gi luchingba kayana awaba phongdorakli Amadi Hanage Prime Minister Dr. Manmohan Singh na lekhidabada Manipur yauna India pumbada numitari ni chupna lenga ki Roshan Singh da India ge national flag tangkhai chingthaduna awaba phongdoknaba haukre Pungja sifabagi oina ISCOM na sandokchaba Manipuri pau matangas talojeri makhataba pau gidamak ISCOM umik yeng taduna leibiyo